Hayengdagi Houragani Parliament ki Ningtham Mipham gi mangoinana ngasi Parliament House Annex ki Main Committee Holda all political party ki Mipham pangthokhiba news agency ki report matung inna ngasi ki Mipham aduda Congress party ki maikaidagi pangthokadoriba Parliament session manungda Manipur gi phibham Adani group ta senja thumja gi maral sirkliba yauna atai tungan ba hiram gi matangda khananaba wapham pukhatkhre hairi Congress ki luchingba Pramod Tiwari na news agency amada phongdokhiba gi matung inna India da maruoina Delhi da nungshit senglaktriba amadi India da handak marak train accident toina thokpa gi matangda su wapham pukhatkhre panba yabadi ngasi gi Mipham adu Hayengdagi Houraga mathang thagi tangkun fawba Chathagadoriba House Animaki Session asi Mapung Fana Amadi Charang Naba Yaudana Pangthokpa Ngamnanaba Parliamentary Affairs Minister Kiren Rijijuna Kaukibani Pangthokadoriba Ningtham Mipham asida Lengaki Maikaidagi consider taunaba Work Amendment Bill yauna tongan ba bill tarataruk khananaba puthokani hairi